Manipur Leingak na mating thokna maromdam lepsaba ngamdabana India Leingak ki Yaka Yenglingeida Lamdam asi Leikha Tarakpani haina All Manipur kanba Imalup Amkil ki President Laurembam nganbina phongdorli wafam asi mamang sahida nauna sapong khiba apunba Manipur ima AMI ge ahan mamapokuman thoramda phongdokibani Kwakaitel Tidim Ground Community Hall da pangthokpa thoramadu da Laurembam nganbina hai Lamdam asida leiriba illegal immigrants singna yellomi oiriba miyam da landarak laba fawba Leingak asina kariumba khongthang amata lokhatana leiriba si Manipur na mikha ponna leibagini Manipur na India ge fibanung da tinbadage India Leingak na Manipur bu thugaina ba thengkhang kya da hona duna lakli ngasi maksu leptana honari aikoi gi paliba Leingak asina maromdom lepsa bangam dabana India Leingak ki Yaka Yenglingeida Lamdam asi Leikha Tarakpani mahana makha taraduna hai kuki illegal immigrants singna sanari balila asi yellomi singna khang ngamlaga mapangal kal le hairiba India Leingak na khang ngamdabage fibam amada leiriba asi Tauksinabani haina lawi hauzik lamdam asigi miyamna phangpham thokpa hak phangma ngamdre India gi democracy asi Manipur gi singdol lansilakpadadi leitre asan miran naiba India Leingak ki firep asi hongdok hopuna fagani maduna tarabadi Manipur gi miyam asi mikha ponba pamdaba igi irem khakni haiba sabsana khangangani haina mahana phongdokki Sahi tare kuntak padadi masana administration taubanina chap manaji haiba matamda manaraga haubangamgi adubu huji ekoi Manipur gi mi asuk yambana hauraga su administration di India gi makhada leibanina moina paramilitary force mayam ama thajalakanda michang mikhai naibagi thabak thawok jatharakpa asugumba thawbok thawram singsina Manipur gi praja gi ima ibel sing punamakse aduki matik wari bani pukchen pikpa minister sing MLA singna Manipur amasung India nga igi Manipur gi awaba pak lephiroi adubu mamaida Bangladesh amasung Nepal na wagi ba dumaina tawrok kani tawrok oi haibase masina sana administration pairi banya khangbibam thoi